Lairik Paningba Wakhal Khanthaba ngamba amadi intellectual community mapangal Kallibamakhei Manipur Tunglamchat Kiningai amatta Leiroi haina Manipur University Vice Chancellor Professor and Lokendra na phongdorakli wafam ase ngasidagi horaga numit tarani chupna State Central Library de chathagadaba kunthramatoi suba Imphal Book Fair hawdokpagi thoramda mahakna phongdokhibani State Central Library Imphal amasung Manipur Lengaki Art and Culture Department na Raja Ramuhun Roy Library Foundation Kolkata ga khutsam naraka sinba book fair hawdokpagi thorum aduda Professor and Lokendra na hai lamdam asida lairik paraga ahenba loksing tansiningba chawkhat thorangda pukming lupa amadi malamgi tongan ba leibak singda kari ahongba laikhrabagi haina khangningba migi masing leitaba nate Hokiba chahi kunrom asida aikoigi intellectual community Lairik Paningba amadi Wakhal Khanthaba ngamba migi masing aduki matik hengalakli wafam asi hokiba chahi kunrom asida Manipur gi socio-economic fibam da lakliba ahong pasing asina khudam oibi yai fibam asi oina ba honarakpada lamdam asigi intellectual community na achauba thongdang lok Kidaba nate, Lairik Paningba amasung intellectual community na mapangal Kallibamakhei Manipur Tunglamchat soidana safagani lamdam asigi aibas singna tongan bahiramda Chang naina lairik kya leptana phongba asina aikoigi khunaida Lairik Paningba amasung ahenba loksing tansiningba migi masing watana lei haibadu takli lairiba fibam asida makha tana adumak chatpa ngamlabadi ngasidagi chahi 10 gi matungdadi khunaigi masakta ohongba kharadi uba fangani haibagi thajabat lei Manipur gi hauzik wariba tangdu leitadabagi fibam asida book fair ama selakpa asisu laibak fabani maramdi tongan ba lamda Thiziningba amadi khangningba mioi singna mafam asida laklaga makoigi apamba sing adu kharadu oirabasu fangba ngamgani haina thajai Manipur khunaibu manglomda pukhatpa pamba mioi singnasu book fair asidagi kanaba kya fangba ngamgani haina Professor and Lokendra na makhatana phongdokhi ngasidagi hawduna lakliba Tangkun Mari Fauba Chathagadaba, Kuntramathoi Suba Imphal Book Fair Asida Punna Bookstall, Humfutara Nithoi Rom Hangduna Makhal Makhakyagi Lairik Sing Ataba Mamalda Fanghali, Masida Local Publisher Kunmathoi Amasung, Mapanlamgi Publisher Taramathoi Amasu Saruk Yari. Haina Uzavada Manipuri reading community, thinking community, Manipuri intellectual community, Asi Yamna. Hokiba sahi kun muksila yam sathina masi pathok choktok aina haijaningi Manipur gi thinking community reading community aduga Manipur gi intellectual sing ase asina kallingai gi di Manipur gi samaj ase adu safe oire akoi Manipuri haiba jati si adum safe oire Manipur samaj gi Manipur jati bu lit tawiriba masigi intellectual community asina soidana maki Manipur gibu lakadriba sahi koi decades khara sida sakot khomthang gi lamida soidana maki porok pang ngamgani haina haiba se aina mayang ngomda sigi bahum sing asi thamjani